Hello, a very good evening. Welcome to Manung Hutna Ma'am Puraputara Moksake. Manipur gi akhoi ge chahi ani makhai helaba crisis ta Manipur gi tongan marak ta thokpa thodok singi manung da mu akhoi Manipur gi khoi political gi achau irang khak leiri aduna irang si hawgalak bodagi hawna so akhoi Manipur gi maru eba assembly mifam da pawba akhoi gi maru ina Kuki gi MLA tarasi saruk ya ki da wi wafam lei aduna Kuki gi MLA sing si disqualified taw haiba gi wafam pawba hanjan pukhatna gi wi wafam lei akhoi Manipur program yamna tawrabo akhoi gi BJP lenga ki makha da leiri ba hairiba MLA tarasi gi mathak ta kari action amata lawkhidabadi oi aduna hajik anobo changes da hajik laibo wafam se maroina Kuki Human Rights Association na hajik taliba dabi je Manipur da hajik makoi ge separate administration je PW ROI haibagi adugi wafam se loiba naide makoi gi tongan ba demand sing gi marakda hajik makoi ge Lady Makogi demands, Maroina Hazikioina, Makoi separate administration in the form of Union Territory, PU having a say. Adu Hazik Makoina Tali demands, Oitoka Libra, Aduna, Oitoka Hazik, Oitokta Targana, Hazik Makogi demands, Makogi Kari alternative in the government Singadori, having you from the single lady. Aduga, Hazik Lady MLA Tarasi, Hazik Haiba Kuki Human Rights Association, Makerigi, Makoji Manipuri, Hazik Lady government, Yawi, Makoji resigned to whatever having you often Koksula, say. Aduna Makoi resigned to Wutaragana Kari political changes like Doribra, Natragana resigned to Matunda, Makogi Pamiba, demanding the Hena politically Hazik say politicized to give Adugi Wafam Oiribra, Habi Wafam Dine Aduna, Hazik Ikan Kangodana, Yam the Ting about Matam, Hazik say, Home Park the Lanchi, Manung Sida, Kari Manung Gitamata, Makoigi, Lady MLA Singsi, Hariba Makoigi organization Sina, Hazik Makoigi resigned to Godavani, Habi Wafam Kuklakuzini, Aduna Hazik. Political consequences kari oibiyai makoina dima makoigi hojik laiba MLA from the resign tawrba matungda tongan ba hena irang si hena chawthok nang pugi achaw maram oibra natragana irang si loisalakna bugi maram laibra habigi wafam sing buduni adur maruina 10 Kuki MLA will they resign or remand ngasi topic ni aduna I welcome Oda Rinku Khumukcham, editor Imphal Times. Oda Rinku, good evening, welcome to Manung Hutna. Dr.Yumnam Premananda, Associate Professor in Health Law Department, Manipur University. So I welcome both the panelists. 10 Kuki MLA will they resign or remand? I was Premanda Handakage. I don't know, Premanda Haziki, HRA, Haiba Makoi organization, human rights organization in Laivasina, Makoi justified Oidibra, resignation, Havu from Kuklaya. I don't know, Hazik Live from the what would be the political consequences if all the Kuki MLAs actually resign? Have you from Sidam? Aduna MLA Mayamsina Kariumba resigned to give a political consequences. Sekari, have you from Jana Laxaki Kari more PBI? Hujiksi Kanoni, Sana be the Kashu resigned to Mandida. To Mandi the high sea Hujiki. Resign to Haitana, resign as the Magi Canoni Masana Tojagadavane, voluntary egg with Davani, a resignation she forcefully Tawibasi Yada Pone Boko, Aduki Port on the Kanasangile. Libak Tibani, a Quagi Kuki Snaugi, a Quagi 10 MLA, they representing the hill area, represent Torisinsa, reserve area since represent Toriba, Sidishida, Shina Harmonati, Mamanga the shoe, Masi Yamna. Even suspension of operation the labor group ani ko umbrella organization si makha da labor moina su UFO ga haiba adagi di UPF kai je moina su mamang da hairam basi resign to kana haige tawba gi type su ngangam bani adugi mamang da su civil society khara koi Kuki jo council le nam su leibani aduna su mo haibra amai taw moi si under threat ni 10 Kuki MLA si now under the threat ni Moji gun point and Moji Tamis. I don't see I'm Lou Vitare. I the resignation over CD Toydokti Lowy. Mamang the shoe, Dilly the Wari Sagiba, Gawati the Wari Saba, Kaya the shoe, quite the Teneri sea. Moyu, but Dimalati Hava, 10 Kuki MLA Sina Koyu, but Topolite, suspension operation Ladiba, Kang pushing Ziba Singsi, Moigi, Wari doing Satabu, Moy agenda on Satabu. We have no demand kind of high. Other than Sida, the issue Malaisi, the signal AC, Ziglaxaco, Moji resigned to Oren Kalaka, the Wayagi, Goming, Porto my Laxagako. And the issue is any Amana, Karishuna Harakan of Zikice. Resignation to Wasi, not a queen high, but Chalo, Hivesi, Yam to Tore.
and she aina khanbada first and the foremost priority je kai dokada ga ta Kuki MLA tara sa kanbibum change moise under threat ni moise house arrest tawraga thamba aduga terrorist occupy tawraba lamni district manga ke no ba kangpokpi aduga C no ba Chusampur ade P no ba Fezol ade T no ba Tengnopal adagi Jiribang ki part khara Chandel ki part khara district manga se Manipur ki 5 district of Manipur si somlapna Kuki gi terrorist kanguna chin Kuki terrorist na narco terrorist ai kang khran adu adai de lege terrorist yaw yaw narco pan pandab des different thing terrorist occupy tor lam ne law thok di khwai phani Kashmir ki tawri se Pakistan occupy Kashmir pok ai sin POK pok ai sin pok si Pakistan occupy tawre torga su India na hai this is a part of India, this is a part of the territorial integrity of India and higher hojik maksi Jammu and Kashmir ki legislative assembly da 24 seat still back in 24 seat si Jammu and Kashmir ki asomdagi lakado pok ki area pok ai si mon Azad Kashmir haire akhoi somdana Pakistan occupy tawba Kashmir ni haidana pok haire India map tum yauri ada moigi su seat si tara tarai 24 assembly ki seat si reserve tawraga chokki ji hangaga akhoi gi Jammu and Kashmir ki legislative assembly da yauri haijeri ba ai haijeri kano kanda lu du su ai laukthok piro haibani sigi district manga si let's declare terrorist occupied territory ni laukthok piro laukthok di moi resign to daka letre asi dum hangala thamalo chokki letre khoi adum chokki yum khaina pir lore assembly da aduna masumaina to ridna an terrorist occupied tawrabani aduga moi singse first and foremost we need to rescue 10 Kuki MLA ka MLA budi Kuki korang ham leite adaga so khoina 10 MLA pharak tana mogi makti yaukhandana terrorist occupy tawra lamsida leire masi moina haibadi khangmani ko moje karim to wanga ba yadre wanga su moi nganga damni yadre yumai thabi doini adagi di threat to doini resign to hai doini ana moi singsi NSG thajalaga National Security Guard ko NSG gi ek leibani National Security Guard ek ana adu makhada leiba akoina samna mo black cat kawe ngarang meeting phamgi bani black cat ki aduna National Security Guard sigi guard si khar thajalaga moisi we need to rescue them rescue torga moisi Imphal dani khangde natraga New Delhi dani khangde ade Kolkata dani khangde thambiraga moisi matam gar pothalaga thabak tobu sungada kali aina khambada moisi they are not acting independently, they are not acting free will da moi thabak tawdre moisi house arrest tawraga moi terrorist occupy tawraga akoina haibagi taw yadaga di noi sisi tawni vote karpa ga su adugi po aduma akoina mamang du umutam du leiba Kuki MLA sing si yam supportive oiba hajik lan sida hen instigate tawsan ba aluga leiba koi mapandigi changjale haina leiba koi illegal immigrants sing hajik lal horiba khulai pariba mayam du support tawsan bagi wafum su mamang mayam leigre adu MLA sing sigi maraktagi maming oina palabada paunelan haukip na thamgi wafum jide mamangi koi gi jeriba amdaga koi nupi yauna ngang yauna mioi taruka hatki beje Kuki sing na maidai gi mathakta doina laman khumani ka ina yamna phongna media da adu wafum thamgi bu nupani adu yamna koi gi leibak che thugai na bohna bada makoi se hana dagi achoba tawdang lawrga lakpagi adu achoba madugi example mayam khak leigre aduna hojik makoi di Manipur da separate administration je pami habagi wafum thame adu maidai harba jati si sigi separate administration bangdri bawa maidai harba jati si pun me yaroi lemina me yaroi ga habagi wafum baw leigre MLA singina adu makoi di obviously akoin umudam da makoi Manipur gi hajik leiba government si yawning da bagi wafum leire aduna makoi hajik sumba pressure am lakbada tokpa yabagi chances su sai waijira khar leitabra kamai yingbe adune hojiki pose hojiki terrorist ki potuma hana point ani subada moisi by chance moisi resign tawraba ko taw do boisunu taw tawroi tawba yaro hedi kaino kanda resignation ji threat tawraga tawba yaro adugi poni ana masana resign mo amani pharak taba pangmulen parang khara yawbudu aduna pull-up ne dai pumna yengbada moisi under threat ni moi hingiba lives under threat ni aduna moi resign tawrabukta assembly lobidaba yai kainobu nangna willingly nang tawna te ni huji pot si ure dana khoina moina ngangthoi statement mayam pangmulen du exception or atai mayam du di loina phara thambu mane captive oina moisi akhoi gi Jammu and Kashmir da moi leader mayam loina house arrest tawga thambu du maina chamane Brahma du tawrina ko moi yana Brahma du tawri ba dai adugi poni aduga moisi resign tawba se masi aina lo da haijo hargadi moisi akhoi India gi whole akhoi gi democratic fabric city sovereign socialist democratic republic habani the sovereign ga democratic ka sigida republican form of government sigi principal hit to bone MLA du
nampu sapu da resignation pithokraga akhoi yaudre separate administration gi demand tan banina koi di we separate khai bagi pochi yada wa hai tare aduna masi that it hit the spirit of the democratic principle the hit to bani aduga mo yaudana sarkar se musu yaroi number lebini se bayani adun different thing ni ta ga su mla ko pa yauraga sarkar se semgadaban aduga amana masi representation of people act 1951 gi against ani si represent people act ako india sidi democracy pe laibak ni article ko 323 gi makhada election commission india na free and fair election tawraga election mo supervise tawga election tawrini people gi mute na laibak ngak padumba representative form of government laibak adugi poni ako the people laibak ngaiba ako ma voting right phangi si ako statutory right constitution both has the right to pdf madugi right to kai lai no ga representation of people act 1951 degi lai ne bako aduna MLA resign to se masi represent people act si hit to bane bako ado hojik pokta sumain MLA resign to kaina high baji basing se koi different provision of the law da moji phaw pun ba to ji angak pani kuji hari ba ngasai gi Kuki human right council ji maming the human right high my human right violation ni man to se high people are the right to participate the government si human right kai di yaw ga ha kanda international covenant on civil and political right 1966 India's state party ni ratified to ni international covenant on economic social cultural right human right ni human right ni right to participate in the government participate directly to yaro indirectly both other ga tawrisini aduna human right hai ba duga mi hu chini tu hai sidi they are maming the human right hai adu human right violation tawre people participation in election yaw do so ero da aduna ain khambada si group si unlawful organization lauthok piro aduga masi book torga phabam changi sina taba huiba ha akhoi swai da tawre dudi sam sam sum pin da bagi legitimate oiba noi na thok to hai bagi resign to hai bane tam da ka tawre laukhong dudi mai bel singna sata sing khong moisna du na ti moi ki demand itself is illegal illegitimate of demand separate administration akhoi na lakharak hai lakhana te da karorak million billion la high gamni Manipur gi territorial integrity sanctity ni sukai kai ba yaroi article 3 is not applicable to Manipur ja high rabani and apply to ge tawra khangde apply to ba yadi khoi na law the international law the focus tawga akhoi na pija rabani Manipur di merge tawra sangi bani separate administration nowhere no question in Manipur Jammu Kashmir Organization Act 2019 ga pakyam samdum bewani that should not be a corollary analogy to Manipur ga khoi na high ram adagi de khoi UT posit ni juri saidana akhoi gi territorial power na sakhi matam na magi thambiramba boundary si it cannot be redrawn to yaro and international law da El Salvador case Malta case akhoi gi international court of justice na just tara manga na sin na ma thanguram aduna akhoi di merger agreement tawraga akhoi gi Vienna convention law treaty makhada akhoi gi sovereign country ani na kuyak pinara kuya da sign tawga pinara ga sangi ba leba amani na magi territory NG ga natre da yetu matona pakpa amatta lokthokpa yadre Manipur dagi adugi pot ama leijarabani haibani da madu munna khangabani khangna yadaba demand ma sub injel eise aduna demand si su eligible oiba adugi potni adu aigi submission dadi moi resign tawdo mande aduga namphura tawbu resign du resignation kaude sini en adu resignation te mana sign ji muidik tawdore ba gun point tawdori ada en khamada first and foremost moi tarase amka kanbi ba chubi natraga de khoi gi sovereign socialist akhoi gi democratic republic haidana India gi preamble da ahan paragraph ta yawrisi thugai bane aduna akhoi di fundamental principle democratic principle republican form government sida hit tawbani anu masidi akhoi taseng na masigi demand sidi a kind of terrorist act ni pabiyo kai di yawga kanda Unlawful Activity Prevention Act 1967 gi section number 15 da yawbani terrorist act aduga hojikti general law malai laws ani ni aman special law Unlawful Activity Prevention Act is called special law lex specialist ni was lex generalist like kaina kanda akoi bharatiya akoi nai shanita 2023 aduge section 113 da yengbiu terrorist act mi khara da nang adu taw natragadi adu tawganu haina tawji terrorist act ni yaujare mi da haida nang resign taw natragadi haimina adu di resign taw haisi this itself is a terrorist act ni that is defined under section 113 of Bharatiya Nai Sanhita or section 15 of Unlawful Activity Prevention in 1967 adudi my resign to dudi to seba si high kangu se there should be book and there should be part on mo police jail tham yaram adugi potum sathabero side by side akoi national security guard sing the NSD da akoi request to tare government Manipur na smai to na moi tara si di rescue to view moi terrorist moi pullaga pharaga
मा फा पुन मा तौद्रगसु under on the threat lay rabnina moji bera lere or moji rescue to changi aduga by chance mo resign to gitagasu government the number labelina government adum semba yagani there's no option aduga yade yadaga di best solution di si terrorist occupied territory laukthok piraga military crackdown tawbiba tawdragasu marak tuda pocket type ta thambiraga moi MLA singdu akoi sit manga tu natra mari manga du hangalaga thamaga adum chathabasu loda adum yaba ponida adugi potuna safest way gado mali resignation di no question ai wakhanda masi nampu sapuda moina khabar hapa ju threat am tawri pulene we are giving a threat to this 10 Kuki MLA on a separate mission phangmagi demand separate administration di phang moi resign tok thone separate mission song phangya di kadau ta ya luiba aduna ai khama moi case 22 situation eba ko english ki adugi time ne aduna aina best solution da moi kanbiraga akhoi sida fajana ko lebak ngakpa aduna khwaidagi best oigado mali aduga resign tawgiba taraga su akhoi gi sarkar formation da kaida thoidokna kai gado mandi okay zari gu mamang da so akhoi gi maitei gi habida re maitei gi praja mayam akhoi community mayam je lairiba akhoi maitei gi frustration la kodagi jo dum akhoi maitei gi lairiba MLA sing ba resign to biro hai gi be wafum muk lai grabani aduna hajik laiba KHRC ko hai moina jik thamai wafum sida hajik maroina makhoi na pami je akhoi just akhoi gi demand of like akhoi democratic oiba expression ne na ubibra na tragana hajik se makhoi na akhoi gi like they are trying to attempt the akhoi gi state ki akhoi politics the influence the way na ubra sai wai matek si kamai jing be democracy dadi any kind of protest se dum jai aduga moina gan dissenting voice se dum chatnei have tare aduga moina pamiba demand du phangnaba honabada makhoi gi demand sing adugi makhoi gi potaba pukhat kada pot sing du push tawbase moya kan honei masi dum chatnabini mamang da su ko aina thengna ja hobada Kuki gi khoi civil society organization jeng maru oina Kuki jo council hai ko mayam de du kana gumba mana yam phajana khoi gi AK Misrana kan yam phajana pinpoint to the Kuki Jomi council lena adumaina harak pagi Jomi gi oina recognize to pagi wafum su le aduna Kuki jo council haisina pukhalai ba makhoi gi demand ji phangna bona bada tongan ba means me ama season first ngasai gi makhoi phangna bona rei sina kana hona ge dude khoi time and again nei nagre duna mu hanna khoi puthok poi daka oidre haibadi say for example nongoi pai ba dagi plus mapan dagi changakpa dagi moi gi state ama leijada dagi state ama leina ba hon aba mai am dugi instigation plus intimidation dagi kihan badagi mayam si dagi plus akhoi da leiri ba pot se akhoi gi division ohen ba akhoi gi relation leiri ba tongan ba community sing si gi marakta sing si thajadana amaga nuksina handadana tawraga leiri ba sing si gi moi gi idea di akhoi gi 1960s ki matam adai dagi changakhiba anjing duna moina makha suron sing gi tambiram bada a separate Kuki land should be formed moina iram ba larik sing duna dum yawe hai tare masi aina su thengna jarak pada 1960s gi adai da KNA gi assembly na submit taw khiba prime minister da submit taw memorandum ama ai thengna jai auda su dum palli adagi silent hawkipna mana piba introducing the su akoi masi matam sang dagi tale havena singba palli but the thing is that akoi gi masi Manipur manung da pada tawgada bani aina tan gibra natragana Burma gi manung ga tan gada bani haibadu madi exactly adu di mention di tawgada bu forward tawribadi prime minister akoi gi bharat ki matam du gi prime minister da piba address da taweba ada haibadi aina masi tawrise Churchanpur haiba lairik ama akoi gi oza kumol kenona irameba oza kumol toyam na ma yamna ozani adagi sahitagi yam kena to wadu Churchanpur de chawrakpani Churchanpur de kuina leiraga Churchanpur gi history is naina kanda Churchanpur de maitei kamaina ta gi adagi Churchanpur de paiti kamaina lai Churchanpur de Kuki kamaina lai mar kamaina lai mijo kamaina lai simte kamaina lai haba mayam sigi yam kupna khoi gi Churchanpur gi maitei na tarambagi podcast yam pajana naina ba oza ama leba ko magi matungina
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯀꯅꯥꯒꯨꯝꯕ ꯀꯨꯀꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔ ꯑꯃꯈꯛ ꯀꯅꯥꯒꯨꯝꯕꯒꯤ ꯋꯥꯍꯩꯗꯗꯤ ꯃꯁꯤ ꯏꯁ ꯑꯦ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣ ꯑꯃꯈꯛꯅꯦꯅ ꯍꯥꯏꯔꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯇꯥꯜꯂꯛꯄ ꯗꯤꯃꯥꯟ ꯑꯃꯈꯛꯇ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟꯁꯨ ꯑꯩꯈꯣꯏ ꯏꯁꯥꯗ ꯏꯅꯨꯡꯗ ꯈꯜꯍꯟꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯑꯗꯨꯅ ꯕꯥꯏ ꯅꯥꯎ ꯂꯥꯛꯏꯕꯗꯤ ꯀꯨꯀꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜ ꯀꯧꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯇꯣꯛꯀꯗꯕꯅꯤ Kuki State Demand Committee gi natraga Kuki Union Territory Social with keno akhoi Pondicherry model da akhoi da keno ama leigadabani separate Union Territory ama leigadabani ka haiba demand talaiba kanghu singsigi marakta yauriba Kuki Human Rights Council have say they might have been funded by akhoi ngasagi vested interested poppy plantation tauriba adagi mapandagi changaga lebam leitaduna phamma chalabani hippa chalabani dagi mu phamung afaba thaningakpagi motive to the chauba makoi yoba freedom ama taunanaba adagi poppy sing adagi drug sing plant tawraga achauba akoi mo hingnanabagi lambe ande yam laina leiba adugumba lam ama phangena khanma singsina injalaga adudagi sema iba mi myam sina kamai tawge da sigi potsi su semam bayai Kuki jo Kuki Human Rights Council ka haise si mamang Kuki jo council agram ne ITL legram me khudimak na makhoi potsi da separate administration tan grabne sometimes aina tagi bida subject to correction gumba organization kharna di ba kano Manipur government gi Manipur gi assembly da noi chang ba yaro hai grabne noi yaw ba yaro assembly pham ba yaw ba yaro hai ba gi pot ama threaten me am chawna ma lei grabne ba aduga leiriba Kuki gi Kuki adum hairage kagino masi Kuki ngakta nate si leiriba keno singsi ye Kuki have a pot to the moina punjan mone mar yauri ko adagi keno yauri ate atopa keno me ama yauri community me ama yauri Kuki ase moina political ideology ma sagat paduna taba akoi sidi yauri ba akoina community when recognize story ba 33 plus ko recognize story ba akoi community sigi marak indigenous community sigi marakta yaw group me ama so dum yauri bani yauriba group sing sina makhoi si politician ngaktane ba makhoi vote kaning he ba aduga moina lepuri ba moina leru from sing sidadi because of a negligence on the part of the government of India moina swagi area sida ngasagi security force sing ningthi jana thamdana law and order se ningthi jana India gi constitution da piriba akhoi fundamental rights sing adagi masida gi chanagadabani na akhoi thamiba law and order report sing se ningthi jana phong kuni maka yonaba oi loina mak hekta jungle kano to ba dumak amdraga su mi taba inhabitant region me amadadi law and order se lehanna ba kaina vote ka thada ba da sun free and fair da thada bangam na ba nga khan na gi pot to silaktrabani na Hujiki elections kamai depend together those who are with guns and bayonets ko no mai paiba gang kutpu me ama sebaliba dagi narco elements sing laloliba adu lalona bo hona bada makoi gi keno me ama sebatana khokatana no mai paiduna tawriba adugumba group sing duna intimidate tawrakanda makoi se vote kahan ba natraga dagi kahan da haiba sing ngambagi pot ama khakta lakhre bu hiti aduna aina laksani of the Kuki MLA tarama politician ngakani vote kaning am except some few ama ani di haige ama ani di they have their own agenda vote si lep kanda akhoi gi purpose sab tawgadabani akhoi gi keno semgadabani haiba language de gi tholko pot khana akhoi na taba fangi se paul lelian masana haiba ma taba fangi aduga kari ama sulai bani keno gi kemnio gi nupa du hoina ga tawriba pot mayam sidadi moi they have their own agenda otherwise atai de leiriba sing dudi kamai tawgeda moi vote card ba yade if they don't akoi moi gi voters sing si connect tawdraba voters sing sina moi de ilaiba pot sing si moi ne yadraba adugide akoi mathang vote ka gadra haibagi yam chawba mokoi da keno ma leiba ko adubo akoi masai election ba yade Kuki gi politician sing yam singi matamamada Manipur gi DGP oiramiba mi se koi vote kari ni DGP amada leram gadaba magi kok se magi intelligence se kyam yam leram gadage do koi khanggadabani once makhoina miyam siga yanaba miyam sigi pot pressure pibadi ai ado once the MLA se moina resign tawhitaragadi moida leramba institutional power mayam ama leramiba moibu recognize tawdana makhoi si leader oina project tawdana miyam na yaraiba haidi miyam in a sense moigi miyam na moise project runa tawraido once they resign adugi khudong chabadu madi moi mut lani haisima di moi khangum ai laiteba dan ko maruina
suma mufam khak lakpa adumba akhoi KHRC ko ba adumba council organization am khakna aduna mamang de ju Kuki MLA sing amadi leibo Kuki leibo community amadi makhoi gi organizing moi yam close haidi moi manung de yam afaba mari leibo gi mari sui aduna hajik Manipur gi yam luruba tangkak president rules jam extend tok tok de koi sarkar si mang de sema hoi porong khak su lei hajik se aduna Kuki gi MLA sing gi yaud na ba Kuki gi MLA sing amadi leibo moi gi CSO sing manaraga sum statement am khaka thoklak bagi adumba threat am khak lei ga habigi wafam oibe abagi adugi any possibility ga leibra madam de Manipur je thugai na one of the Manipur sarkar same dana ba Manipur je no popular government laktana ba sumba mufam khak tolopagi wafam oibe abagi chances ka leibra kama yeng ba theory asi tokhai na moi go perception leram gani akhoi go perception lei akhoi go perception da aikhoina nahan dagi sidi phamaga yelibsi ngangnaribsi government ama sema taragadi it should be the government of Manipur, not the government of Valley region and Hill region. 40 kanogi 50 MLA gi oiba government ama semba yaro have se khoi argument neba hoi oza Premananda bunibudi masi hangal sudum yai habagi port pudi thambi adu su magi legal tam lerambe adubu akhoina pamba makakti emotional integrity oiba akhoi gatana thanaba yaro de leibudina if there should be a government, there should be a government which include all the 60 MLAs ama budi leigidre 59 MLAs mak leiraga khoi leig semba government ama oigadabani madugidu maram so khoina harise mo opposition de leibana teba 7 of them are from the party rural party itself neva aduna makhoi gi potsi khoina punna khoina government ama sem taragadi Manipur gi akhoi gi hujiki tokhai tarakpagi machet ama laideiba pot singsi mention bangamgadra haidi unaradi mi se unaradi wari sanaradi pen da phongdunari pen da badu kamaina resolve toksigi edidi unless and until we talk akhoi phangbangam debako ado wari sanarakanda adumaina pulappunna semagadi oini habani if moisi taras yorktana sem taragadi whether it will be a government of som khaktagi oigadra separate administration taliba kangu sina akhoi tarasi yaudragadi akhoi ju tokai akhoi di tarasi resign toraga assembly de yaudragadi akhoi separate administration je matom da phangi kaina khanjabagi pot ama leibra haibase madu chinnadaba ngamdeba adubu nisinggadabadi Manipur se merge toraga changhibani Tripura su merge tor changhibani if there is any akhoi hi Manipur amadi Tripura ani sigi marakta kaihanaba natragana karigumba change tongnaba boundary se changhiba akhoi archive ta leriba 8000 some square miles sigi keno sida kairakpa pot adudai adu thugai pot lodi there will be a international law gi keno lakani aba aduga legal keno loophole me am laktuna India la makok chikpa pot ama oigadaba pot ama oeba aduna madai area du dadi Manipur se hekta thugai bagi pot tu di hekta ani thopagi pot tu di yaroi tawdabu akhoi da hujik yam chingnari si makhoi ga akhoi moina buffer zone hari siga nakanda leri singsiga somda leri siga maitai singsiga changna ba yade je kana na yahandaba no je akhoi na sidine ba akhoi khandui se kana na yahandaba no ba central force nga ga yahandri ne amni Secondary Central Force secondary ne ngarang phagak chaw secondary kana secondary Central Force secondary tawbodabu moi haina changuraga mu sinarade we will die till blood in the chill ge koi khanani thokadabane ko aduda da hangadabane ba kai no protection tawina ba laite koi plug hingminna si haina chang akoi hingminna si shanti de hingminna si na chang group tuga akoi di protection tawri nongwina maning da tawra akoi gi damak lepi maru wala su pi ni na leiba kangu singa noi chang pa yaru ena leiba duga ani sigi differences su leibna akoi di siru su jarage na chang pani madura thingi do kanan thingi ra instead of thingbagi muhutta moida security piraga mafam moina changi mafam da security su yame Imphal manung da hapta akoi gi sigi kari Shanghai Festival to Hamda, Mayama Changda, security, Adu Yami, Miamdo, security sing a Changandana, the Tingam Neva. Adu Changandana Tingamba, in Palmanungami Bakangu, the Nakari, Damakta, Turchampurgi, Mayonda, Natragana, Pagakjaugi, Changam, Kangbagi areas, the Changjagi and Hajariba, me sing to the Tatana. Changaloi, no Changyaroi, Kainaga Tawdana Tawla Baduki, Pangal do, Adu never Aduki Sarupudi to Sampurilla, Maduki control Tawangam never get them the security force na Sina I planning a man by Tare. Akoi Potse, government, the same and Tawrin say, I don't believe that by 12 Akogi February Mamanga, another government Lakani, a popular government saying when they say, Why? Mon Bagana Lakamatamda, Mam the Pami, I have so Haram Buchiawi, Bill Santosna, Lakamatam, the same Mong Pongdo, you have a Mamsi, Akuditaza, Udiman, Habdumadi, Aduga,
तौबदबु बेल संतोष चक्रे अदुगा कना लीडरशिप नो हाइबगी वाखम जु खंगदे हुजिक एमएलए मैम सावी एमएलए मैम सावी बीजेपी की रूलिंग की एमएलए मैम सावी सावरी सी करी की सावरी बनो गवर्नमेंट सेमबगी पोत माय ओनजलक्तबगी सावरी बरा हाइबगी चिंगनबसो अदुम लई अदुना ए हुजिक लैरिबा कंडीशन सिदा conducive atmosphere ama peace and harmony ama leirabra ina hangbu matam da there is no peace and harmony in the state of Manipur kaigino da constitution da piriba akoi gi magi article gi magi provisions in du bauta akoi da phajana guarantee tawbu ngamdri eba free movement leitri eba akoi yum hanjanba right to life leitri eba akoi ningthi jene hingba ngamdri eba सानानिंग मोंगदा मयाम सानरगा लेरिएबा अन लेरिबा पोचिंग से मसिगी मरक्ता अखोई शांति ओइरे हाइबदुदी अखोई याद्रिदनको याद्रिबना शांति लेतो फोम खक्ता इलेक्शन तौबा से ममांगदा अखोई लिंडो माना कनोगी चीफ इलेक्शन कमिश्नर ओरिगे मतमदा जम्मू एंड कश्मीर सॉरी गुजरात इलेक्शन तौबा यारोय हाइना माना कंडीसिव एटमॉस्फेयर ओइदेना कन्ना काउंटर तौखरगा गुजरात इलेक्शन मतम खरा यैथरगा कोना तौहनगिबको अदुगुमगी स्टैंड दु अखोइना चुमना लाका दि सुजि खोसिदबु कमाइना इलेक्शन तौरगा करिनो रिजल्ट लाक्तोसि